Hello mayam, Chayolgi oiba Rashi Phal da August ki date 11 dagino August ki date 17 faubagi 2024 gi Haptagi oiba Rashi Phal channel asibu nungsibiduna subscribe tawbiramba amadi video asibu like tawbiramba kaubigano ahanba rashi asidi mes rashi Chayol asi adongi laibangna piba phalgi matungina afaba kharadi soidana phanggadawri mahiloi singshu budi loksing thokpa matangni karbar tawba singshu adumak phai sendong marang kaina phangba ngamgani langphai chatuna sel tanba singshu kanagani loinana anauba thabak tawbada afaba phalsu piri adumapu lebaki asau asang singa loina tinabada khara seksingna chatpiyu mathangi ani shuba rashi asina brisha rashi Chayol asi adom laibak mapa isum loidawri maram masina lalol etik tawba oiroi karigumba thabak ama hek tawbada yariba makhai khara section biyu tung mang munna yenglaga tawbiyu hidanabagi thabakti mai pakpagi sang yamna wangna lei isagi pukning wakhaldi sengani loinana isada hena hainingbagi wakhalsu pokani mahiroi singsu Chayol si masagi mahaida afaba phal piri mathangi rashi asina mithun rashi Chayol asi adom thabak phangbagi phal pibana isaga sanaba thabak thibada ningtekna honabiyu kabar tawba singdi Chayol si yarba makhai khuchau thabigano mi tinabada lebaki angam athosing haisingna loina tinarabadi sauna kana zo haiba lei isagi laibakna piba phaldo ningthina lawsillabadi hiram khuding kanaba phangba ngamgani adubu isagi yengnabadi khak sembigano khudong thiba mayongnagani mathangi rashi asina karkar rashi Chayol asi senthok marang kaigani isana honaruba ayamba thabakta mahai yangani service tawbasing pham haigallu haiba lei mari mata amadi tinaba marup mapang singi mateng phangani competition da mai pakani isa isu phangu haiba su lei yungi anauba polam seram lepsin mangamgani haksang hena phagatkani laibak yengbigi thabak su daw yengbiba yai adombu mina hena khangbigani mathangi rashi asina singha rashi Chayol asi hana yanadaba leirabasing loisinba ngamlagani isagi ithau tawbada mangam sangani miga case tawnaba amadi mugnabagi thabakta mai pakani sanaroi singsu sanabungda masagi haisingba mating phudokpa ngamgani laibak mapasu sungani lanthum tansinba amadi sampati lepsinbagi khwaidagi phaba matang amasu oiri loina tinaba singi leinaba marisu phagani mathangi rashi asina kaina rashi Chayol asigi manungda adongi hana mangkhiba paisa kharadang oirabasu phukatpa ngamlagani miga case thengnabadasu mai pakani luhong kaihongbagi afaba matam amasu oi mi tinaraga apunba thabak natraga karbar tawbasu kanagani isagi aningba apamba kharadang oirabasu thungba ngamgani yengnaba maru lukhanba ngamba matamni adubu saba thakpa amadi chathok khotokpada khara section biyu mayamda ina pathoksariba Rashi Phal asi haptagi oiba Rashi Phal August ki date 11 dagina August ki date 17 faubagi Chayolgi oiba Rashi Phal aduni mathangi rashi asina tula rashi Chayol asi adongi laibangna adongi punsigi himai sumgadawri adubu asau asang sing loina tinabada haina tinabiyu isagi budi loksing hena chawkhatkani mahai tambada mangjin thagani karbar tawba singshu mayai oina adumak kanagani mina dombu hena ikai khumnabigani lau singu amadi farm na singba tawbada shu mai pakani saba thakpa ihauda haugadaba matamsu oi mathangi rashi asina brishak rashi Chayol asidi adomna pairu bada mai pao haiba phal lei punsiga nauba mahing ama phangani senthum marang kaina lakani
isana tauriba thabak aduda pham haigatpasu ngamgani pukning wakhal nungaigani anauba mal sang lepsinba ngamgani langphai chattuna sel tanba kanagani adubu miga kesna singba taunabadi kaya paknadi yengnaba mangak haigatpa matamni mathangi rashi asina danu Chayol asi ana yek kaya leiroi pukning wakhal maka langani adubu Chayol si fattaba grahana yengshinba maramna tauruba ayamba thabakta mai pakloi anauba thabak haubadasu sarak sahing naigani langphai tuphai satpadasu ayet apan yamgani hidanabagi thabakta maning hangani anauba karbar taubada sel mangu haibasu lei Chayol asigi laiwadi thabak taubada ninghannadaba haibasini mathangi rashi asina makka rashi Chayol asi shagi aningba apamba kaya thungba ngamgani yungi mishinga nungaina leminaba phangani miyam tinabadasu nungaiba phangani Chayol sigi ahanba sarukta sarangnaba angam athauga yetnaba amadi aki akhang khara mayoknarabasu Chayol sigi loisilakpadadi khudimak aphabata oigani Ishana tauriba sinpham aduda hena phagatkani adubu lanthum amang ata thokpagi phal lei mathangi rashi asina kumbha rashi Chayol asi adomna tauriba thabak adumak asau asang amadi marup mapangsingna adombu thagatpigani senthum marang kaina phangani aphaba ahenba kaya su lakani anau mahai tambada kanagani aphaba sanga thengnagani lausing amadi lanthum lepsinba ngamgani anauba gari tongu haibasu lei mina adongi wa tabigani adubu isada yengshinba mina ishagi tungda inari haibasi masu kaubiganu mathangi aroiba rashi asina min rashi Chayol asi adomna matam kuinadagi ningjaraklaba apamba kharadi thungba ngamlagani adongi matik magun su mina khangnaraklagani ishada anauba sakti ama laklagani ana yeksu phagatkani isininaw singi matengsu phangani yungi nupi angang singa lainaba marisu hena phagatkani senthok lambi yamgani lamtu koiba phangani adubu ishada sok pandanaba kharadi sectionbiu channel asibu nungsibiduna subscribe tawiramba amadi video asibu like tawiramba amadi Rashi Phal asida aphabatana henba viewer singna comment amamamtang pibiramu